ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯩꯊꯦꯡ ꯐꯪꯂꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯈꯦꯜꯂꯩꯂꯨꯋꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯝꯕꯁꯤꯡꯅ ꯆꯥꯎꯕ ꯂꯩꯕꯥꯛꯅꯤ, ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯆꯂꯥꯏꯕ ꯂꯩꯉꯥꯛꯅꯤ, ꯇꯨꯁꯣꯟꯕꯁꯤꯡꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯍꯤꯡꯖꯕ ꯂꯝꯗꯝꯅꯤ꯫ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯊꯛꯇ ꯀꯅꯥ ꯑꯃꯅ ꯋꯥ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯅꯗꯦ꯫ ꯆꯍꯤ ꯅꯧꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯄꯥꯏꯔꯛꯏ꯫ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯗꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯤ꯫ ꯁꯨꯗꯦꯅ, ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ? ꯍꯟꯗꯛ ꯀꯨꯝꯒꯤ ꯐꯧ ꯀꯥꯔꯛꯄ ꯑꯗꯣ ꯀꯨꯏꯔꯛꯂꯝꯂꯔꯣꯏ꯫ ꯃꯤꯌꯥꯝꯗ ꯁꯒꯣꯜ ꯄꯥꯎ ꯊꯥꯗꯨꯅ ꯈꯪꯍꯟꯈꯣ꯫ ꯍꯟꯗꯛ ꯀꯨꯝꯒꯤꯗꯤ ꯌꯨꯝꯊꯣꯡ ꯑꯃꯠꯇꯗꯒꯤ ꯂꯣꯏꯄꯣꯠ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯁꯦꯅꯥꯄꯇꯤ ꯁꯅꯥꯍꯜ ꯃꯔꯨ ꯂꯨꯛꯅ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯑꯇꯥꯕꯁꯨ ꯇꯥꯍꯧꯔꯣ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄ ꯑꯗꯣ ꯌꯨꯝꯊꯣꯡ ꯑꯃꯠꯇꯗꯒꯤ ꯂꯣꯏꯄꯣꯠ ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯇꯤꯛ ꯆꯥꯅ ꯂꯣꯏꯅ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪ꯫ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ꯫ ꯆꯥꯎꯕꯤꯅ, ꯀꯝꯗꯧꯅꯤ ꯃꯈꯣꯏ ꯃꯄꯥ? ꯁꯒꯣꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ, ꯀꯔꯝ ꯇꯧꯅꯤ? ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯍꯟꯗꯛ ꯆꯍꯤꯗꯤ ꯇꯤꯟ ꯂꯣꯏꯅ ꯇꯥꯕꯅꯤꯅ ꯂꯧꯁꯨ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯏꯇꯥꯎ ꯔꯥꯖꯦꯟ ꯍꯣꯏꯗ ꯃꯣꯏꯗꯒꯤ ꯐꯧꯗꯣ ꯈꯖꯤꯛꯇꯪ ꯄꯨꯒꯦꯅ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯔꯥꯖꯦꯟꯒꯤꯗ ꯂꯥꯛꯂꯦ ꯌꯥꯏꯃ ꯔꯥꯖꯦꯟꯅ꯫ ꯏꯇꯥꯎ ꯂꯥꯛꯄꯤꯔꯤꯗꯅ, ꯆꯪꯉꯧ ꯏꯇꯥꯎ, ꯁꯤꯗ ꯐꯝꯁꯤ꯫ ꯑꯩꯁꯦ ꯃꯊꯥ ꯁꯥꯃꯟꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ꯫ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯒꯤ ꯂꯧꯁꯦ ꯇꯤꯟ ꯂꯣꯏꯅ ꯇꯥꯔꯦ꯫ ꯐꯧ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯦ꯫ ꯏꯇꯥꯎꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯍꯣꯏꯅꯦ, ꯍꯟꯗꯛꯇꯤ ꯅꯪꯒꯤꯗꯣ ꯌꯥꯝꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯃꯇꯦꯡ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯇꯥꯎ? ꯁꯒꯣꯜ ꯄꯥꯎꯗ ꯍꯥꯏꯈꯤꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠꯇꯤ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯏꯇꯥꯎꯁꯨ ꯇꯥꯕꯤꯔꯝꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯂꯣꯏꯄꯣꯠ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇꯁꯨ ꯂꯩꯍꯧꯔꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯏꯄꯣꯠꯀꯤ ꯐꯧꯁꯨ ꯃꯁꯤꯡ ꯁꯨꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯈꯔ ꯈꯖꯤꯛꯀ ꯃꯔꯥꯡ ꯀꯥꯏꯔꯒꯗꯤ ꯈꯔ ꯄꯨꯖꯒꯦ, ꯃꯊꯪ ꯆꯍꯤꯗ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯥꯖꯦꯟ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯖꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯩꯗꯤ ꯂꯣꯏꯄꯣꯠ ꯁꯨꯅ ꯄꯤꯗꯦꯗꯣ꯫ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ ꯄꯤꯕ ꯇꯥꯔꯦ꯫ ꯃꯌꯥꯝ ꯑꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯆꯥꯅꯅꯕ ꯕꯣꯔꯥ 3-4 ꯈꯛꯄꯨ ꯂꯦꯝꯃꯤꯗꯣ ꯏꯇꯥꯎ꯫ ꯂꯦꯝꯂꯤꯕ ꯑꯁꯦ ꯏꯇꯥꯎꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯇꯤ ꯀꯔꯤ ꯆꯥꯒꯅꯤ? ꯏꯇꯥꯎ ꯁꯥꯎꯒꯅꯨ, ꯍꯟꯗꯛꯀꯤ ꯑꯃꯗꯤ ꯅꯇꯥꯎ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯣꯏꯗꯧꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯃꯔꯨ ꯂꯨꯛꯅ ꯈꯥꯡꯉꯤ ꯌꯥꯏꯃ꯫ ꯐꯔꯦ ꯏꯇꯥꯎ, ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ? ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯇꯧꯕꯕꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯅꯥ ꯀꯅꯥꯗꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ꯫ ꯂꯩꯀꯥꯏ ꯑꯗꯨ ꯑꯃ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯂꯨꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯟꯗꯛ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯗꯤ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯕꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯂꯦꯝꯅꯗ꯭ꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃꯅ ꯃꯔꯨ ꯂꯨꯛꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯦ꯫ ꯀꯩꯗꯧꯔꯦ? ꯐꯧ ꯑꯗꯨꯕꯨ ꯐꯪꯂꯛꯂꯕ꯭ꯔꯣ? ꯌꯥꯏꯃ ꯐꯪꯂꯛꯇꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯍꯥꯏ꯫ ꯆꯥꯎꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯕ ꯍꯧꯔꯛꯏ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯕꯗꯤ ꯂꯣꯏꯄꯣꯠ ꯂꯣꯏꯅ ꯀꯥꯅꯈ꯭ꯔꯒꯅꯤ꯫ ꯂꯣꯏꯄꯣꯠ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯗꯟꯗꯤ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯌꯥꯏꯃꯅ ꯀꯞꯂꯤꯕ ꯆꯥꯎꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ? ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯩ ꯆꯠꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯖꯔꯨꯈꯤ꯫ ꯃꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ, ꯀꯞꯀꯅꯨ꯫ ꯆꯥꯎꯕꯤꯅ, ꯅꯪꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯔꯥꯅꯤꯅ ꯇꯥꯕꯤꯔꯣꯏ꯫ ꯉꯝꯒꯦꯗ ꯉꯝꯕ ꯃꯍꯥꯛ ꯃꯥꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯍꯩ, ꯑꯗꯨꯝꯅ ꯍꯦꯟꯅꯁꯨ ꯈꯟꯒꯅꯨꯅꯦ ꯅꯪꯕꯨ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯐꯖꯅ ꯍꯥꯏꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯆꯥꯎꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫
Ngasay ayuksu chak chadabagi wari. Chakto khara ngana loisin. Aduga ngana tumsi. Hayeng ayuk ngana chatuna ay Maharani da haijarugi. Chaubi su kaptuna laibana afaba oiraroi khanduna kappa toklaga imungda changduna chak thongki. Ayuk ngana hogatuna yaima masu masa adu sengtokpa loiraga konung maikai tamkhre. Chaubi su hogatuna imungi thaba inkhang adu loisili. Langlena Mama, Papa di. Papa do konung da chaki. Chalo chalo, namay namita thoro. Mama nangi sangom lola mage ko. Langlen hoi haiduna maninglom da chatkre. Langlen chahi taramukta ngai riba angang somdana kamdauri. Maharani unaba chatkiba yaima konung yauragli. Manay ama changlaktuna. Sude da yaimagi wa ado hangkalari. Wado tabada Maharani sude saubana mana paiba yakidre. Kudakta changlakliba manay adu da haiduna hojingmag yaima bumiyam mamangda Farsi tawtuna hatlu haina yathang tawki. Maharani gi yathang kudakta sagol pau chatuna miyam da khanghankre. Pau do tabada chaubi angaubi kumna konung tamna kap tuna chelaklare. Miyam na chona tilli miyam gi hek mamang makta da yaima bu mamay mamit khumjinduna leptuna leihali. Thauriduna mangda yanduna leiri. Mapuroi bagi matawa du da chaubi kok chaubi kakiduna Maharani gi khong da turare. Maharani Aigi ipuroi bagi thawai tadi kanbiyo. Mana kari asoiba tawduna asumna tawribano. Magi thawai laubigano. Maharani sude thawsade. Hena dom manay singda ingit tawduna. Nupa adubo hatlo haina yathang tawki. Maharani gi yathang phanglabada. Manay amana. Yay maging aksamda thawri adu thujinki. Ipuroi bana soiki balay amukta ngakbiyo. Magi thawai tadi kanbiyo. Mana chatkrabadi ima ichadi karamna lehogani. Maharani mabu amukta kanbiyo. Minungsi khangdabada hainariba Maharani ni magi yathangbu thawai usite khangna ngasisu laukred. Icham chamjaba yaimagi thawai ado. Miyamdo kina murum sone. Onthoknasu minungsi yaudeda aikhoigi Maharani se. Khara amana chaihatli. Hai nangbu tumi layune. Manai singasina taduna tamkiba thoklabadi. Nangisu thawai mangba tari. Asumna magi thopa murum sona duna chatnaki. Chaubi di angaubi amagumna mapuroi bagi asiba hakchang adubu konduna kapli. Manakta macha thoibi adusu mamagi matau yengnaga mapita na kapli. Asumna matam khara haukre chahi taragi matungni. Thoibi laisabi macha pharakli mama chaubi na wana yokcharakpana awaba masak fazana khangna. Imao. Kai lege kaino mayengu lawo. Manungda thabak suduna lairamba mama chaubi pakhatna chenthoragli. Kaidore haibano nangna urau tharau risiba. Tungonda yauriba nga singdo utlaga nungmi khumlai. Tu yengoba. Aina injingaga phare ini yamdra. Si hauna thongaga chasi ko ima. Chasi. Onthokna yamkhre da nga sidi. Indi kaida thamkhre. Thongagi inthampham da thamamabani. Phare. Nasaga do sengdo uru. Mamlakadawri. Nga do imungda inthijana thamam. Horene ima thongbiragi. Hoi ma. Thoibi harau changki. Maja ibungo charai rombana pakhang pungkak pharakpada sude. Thawyamadu mana mahut sille. Konungi awat apa mayam mama chenbada thabakida natana. Konungi mapalda thokpa phangde. Ayuk anganba adu manay masal khara tawduna konungi mapalda thoglai. Senapati na. Maja ibungo. Mafam masing ningthi turel haibadu. Ising ase mangda uriba chingjaw asidagi chentharakpani. Nahanwai aikhoigi iningthawna palamba matamda ching asigi chingmi singa yamna sathina lan ama thoknuki. Zarai romba senapati aduda munna yengduna hanglai. Marambu karigin. Makhoigi chingdagi chentharakliba ising ase makhoina moi khaktagini haiduna thingjinduna thamki. Maduna wahau oiduna thokhiba lan. Majai bungo charai rombana asumna akoibadu yenglakpada uri. Isang masam aduna jwai makhwang adu hena sangna thadoktuna. Khwangchet machi langna chawkraba inna dubu ngamboi ngamdaboi chingliba. Inchingbi adubu khoidana yengli. Tongliba sagol adu haiduna amuktang hairaga inchingbi adugi manak tamna changsili. Asuk rasi leina ningthizabi adubu ubada majai bungo adudi pungaw kraboi. Sagol thak adudagi kumtharakli.
ꯏꯟ ꯆꯤꯡꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯊꯣꯏꯕꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯈꯣꯡꯁꯥꯟꯕꯤꯔꯛꯄꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯀꯔꯤ ꯑꯍꯛꯄ ꯗꯟꯗꯤ ꯂꯩꯕꯒꯤꯅꯣ? ꯗꯟꯗꯤꯒꯤ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯟꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯔꯝꯕ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯅꯣ? ꯊꯣꯏꯕꯤ ꯃꯀꯣꯛ ꯑꯗꯨ ꯑꯗꯨꯃꯛ ꯅꯣꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯍꯥꯛꯇꯤ ꯃꯈꯥ ꯊꯪꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤꯅꯤ, ꯏꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯖꯩꯗꯣ꯫ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯆꯥꯎꯕꯤ, ꯑꯄꯣꯛꯄꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯤ꯫ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯍꯧꯒꯠꯂꯨ ꯀꯗꯥꯏ, ꯅꯪꯒꯤ ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯒꯦ꯫ ꯇꯞꯅ ꯍꯥꯏꯒꯠꯂꯛꯏ ꯃꯥꯏꯊꯣꯡ ꯑꯗꯨ꯫ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯤ, ꯃꯍꯥꯔꯥꯅꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ, ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯂꯁꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯆꯔꯥꯏꯔꯣꯝꯕꯅ ꯍꯌꯦꯡ ꯀꯣꯔꯧꯅ ꯅꯥꯔꯟ ꯋꯥꯏꯔꯛꯄ ꯃꯥꯂꯪꯅ ꯃꯉꯥꯎ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯉꯥꯏꯖꯔꯝꯒꯦ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯅ ꯄꯥꯈꯪ ꯑꯩꯍꯥꯛꯄꯨ ꯆꯤꯡꯅꯕꯤꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯣꯡꯁꯥꯟꯕꯤꯔꯛꯎ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜ ꯁꯃꯥꯏ ꯂꯩꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯃꯣꯏꯅ ꯄꯦꯜꯂꯦ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯁꯅꯥꯔꯩꯅ ꯌꯥ, ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤꯗꯨꯕ? ꯍꯩꯃꯥ, ꯈꯪꯉꯤꯍꯦ ꯏꯪꯆꯥꯕꯤꯁꯤꯗꯤ, ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯚꯨꯠ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩꯅꯦ, ꯅꯠꯇꯦ ꯑꯩꯒ ꯂꯥꯛꯄ ꯎꯗꯈꯩ ꯅꯪꯅ ꯃꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣꯕ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫ ꯏꯟ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯨꯅ ꯏꯟ ꯑꯗꯨ ꯁꯣꯟꯀꯠꯂꯤ꯫ ꯍꯩꯁ, ꯁ꯭ꯋꯥꯏꯁꯤꯗꯤ ꯕꯁꯟꯇ ꯃꯅꯝ ꯅꯝꯃꯤꯗ, ꯃꯤꯁꯤꯡꯁꯦ ꯕꯁꯟꯇ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯊꯃꯣꯏꯗꯣ? ꯁꯅꯥꯔꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯔꯥꯏꯔꯣꯝꯕꯗꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯔꯥꯏꯔꯣꯝꯕ ꯀꯩꯗꯧꯔꯕ? ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯦ, ꯍꯌꯦꯡ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯒꯤꯗꯤ ꯐꯖꯕ ꯐꯅꯦꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯅꯥꯔꯦ, ꯅꯪꯉꯣꯟꯗꯒꯤ ꯑꯝꯇ ꯋꯥꯏꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯋꯥꯏꯕꯗ ꯅꯠꯇꯤꯌꯦ, ꯂꯧꯕꯨ ꯂꯧ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤ, ꯅꯪꯅ ꯌꯥꯖꯗꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯝꯗ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯦ, ꯑꯗꯣ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ, ꯑꯩꯒꯤ ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯐꯖꯕ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯁꯣꯏꯗꯅ ꯉꯥꯎꯔꯝꯃꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯂꯧꯅꯝ ꯌꯥꯝꯅ ꯍꯩꯕꯅꯤ, ꯀꯅꯥꯅ ꯈꯪꯅꯤ ꯃꯄꯥꯜ ꯊꯣꯡꯗ ꯑꯐꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯕ ꯍꯥꯏꯕꯁꯨ꯫ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯗꯦꯗ꯫ ꯏꯁ ꯀꯪꯈꯠꯂꯤꯕ? ꯌꯥꯔꯦꯁꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯆꯥꯛ ꯇꯨꯝ ꯊꯥꯡꯅꯔꯒ ꯆꯥꯔꯨꯁꯤ, ꯑꯩꯈꯣꯏꯒꯤꯅꯦ ꯆꯒꯦꯝꯄꯣꯝ ꯍꯧꯋꯤ꯫ ꯍꯥꯎꯅꯤꯍꯦ ꯑꯗꯨꯗꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯆꯥꯛ ꯂꯥꯝꯃꯦ ꯑꯩ꯫ ꯃꯇꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧ ꯇꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯏꯔꯥꯡ ꯂꯥꯡꯉꯤ, ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯀꯦ ꯁꯦꯝꯂꯤ꯫ ꯆꯥꯎꯕꯤꯅ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯑꯦ, ꯐꯤꯔꯣꯜꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯅ ꯂꯩꯔꯛꯄꯅꯣ ꯁꯤꯕꯣ? ꯅꯪꯅ ꯂꯩꯔꯛꯏꯔꯣ? ꯅꯠꯇꯦꯗ ꯏꯃꯥ, ꯏꯇꯥ ꯁꯅꯥꯔꯩꯒꯤꯅꯤ, ꯄꯛꯆꯕ꯭ꯔꯥ ꯏꯃꯥ? ꯆꯥꯎꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗꯒꯤ ꯁꯅꯥꯔꯩꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯖꯔꯦ ꯐꯖꯔꯦ, ꯏꯇꯥꯅꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯣ? ꯃꯟꯖꯨꯅꯕ ꯁꯦꯠꯂꯁꯨ ꯐꯖꯩ, ꯏꯇꯥꯗꯤꯅꯦ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤꯅꯤ꯫ ꯍꯥꯏ, ꯅꯣꯏꯅꯤꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯔꯤꯁꯤꯕꯣ? ꯂꯩꯁꯥꯕꯤꯅ ꯀꯦꯅ ꯊꯣꯛꯄꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯏꯅꯦ? ꯅꯌꯥ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯅꯤ꯫ ꯃꯁꯤꯗꯤ ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯡꯁꯤꯗꯤ! ꯍꯩ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ, ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏꯃꯥ꯫ ꯃꯇꯥ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯁꯕꯥꯜ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯆꯥꯎꯔꯕ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯥꯂꯪꯅ ꯍꯨꯔꯨ ꯍꯨꯔꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯅꯤꯡꯉꯣꯜꯒꯤ ꯑꯁꯥꯡꯕ ꯁꯝꯂꯥꯡꯕꯨ ꯍꯨꯝꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯡꯗ ꯊꯥꯗꯔꯤꯕ ꯁꯥꯏ ꯃꯔꯨ ꯈꯔ ꯑꯗꯨꯁꯨ ꯃꯥꯂꯪꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯝꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯃꯇꯥ ꯁꯅꯥꯔꯩꯗꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯂꯒꯦ ꯍꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯏꯕꯤ ꯏꯀꯥꯏ ꯏꯀꯥꯏ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦꯗꯅ, ꯀꯅꯥꯒ ꯂꯥꯛꯀꯦ, ꯅꯇꯣꯝꯇꯔꯣ? ꯅꯠꯆꯗꯦ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯇꯥ ꯑꯃꯒ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯅꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤꯕꯗꯤ? ꯑꯩꯕꯨ ꯍꯩꯅꯗꯕ꯭ꯔꯥ? ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ ꯃꯃꯥꯏꯗꯨ ꯆꯔꯥꯏꯔꯣꯝꯕꯕꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯣꯟꯅꯔꯦꯗꯣ,
ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯑꯗꯨꯝꯅ ꯈꯟꯕꯗꯤ ꯅꯅꯥꯏ ꯂꯥꯏꯔꯕꯤ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛꯅ ꯆꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯗꯨꯗ ꯎꯠꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯇꯈꯦꯜꯂꯩꯅꯤ, ꯌꯥꯝꯅ ꯁꯥꯠꯇꯦ, ꯈꯖꯤꯛ ꯂꯤꯛꯅ ꯁꯥꯠꯄꯅꯤ꯫ ꯅꯨꯖꯥ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯁꯤꯕꯨ ꯌꯦꯠꯀꯤ ꯅꯥꯄꯗ ꯆꯤꯟꯖꯒꯦ ꯍꯥꯏꯕꯕꯨ ꯅꯨꯖꯥꯒꯤ ꯀꯔꯤ ꯑꯇꯩ ꯋꯥꯈꯜ ꯂꯩꯕꯒꯦ? ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ, ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯅꯨꯖꯥꯒꯤ ꯌꯦꯠꯀꯤ ꯅꯥꯄꯗ ꯆꯤꯟꯕꯤꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ꯫ ꯈꯨꯜ ꯄꯨꯝꯕꯅ ꯈꯪꯅꯔꯛꯂꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯣꯏꯕꯤꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯔꯥꯏꯔꯣꯝꯕꯒ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯈꯨꯜ ꯄꯨꯝꯕ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗ ꯁꯨꯗꯦꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯨꯗꯦ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯩꯅ ꯌꯥꯗꯦ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯣ ꯄꯥꯡ ꯁꯨꯗꯕ ꯑꯗꯨꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯣ ꯏꯃꯥꯅ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯀꯔꯝꯅ ꯑꯣꯏꯒꯅꯤ? ꯏꯃꯥꯁꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯅꯕ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯩꯍꯥꯛ ꯂꯩꯔꯤ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯃꯤꯌꯥꯝꯅ ꯆꯤꯡꯊꯗꯨꯅ ꯉꯥꯡꯐꯝ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯅꯆꯥꯅꯁꯨ ꯑꯃꯠꯇ ꯂꯩꯍꯟꯖꯔꯣꯏ꯫ ꯍꯩ ꯑꯉꯥꯎꯕ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯍꯧꯅꯗꯦ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯣꯅꯣꯔꯃꯥꯕꯨ ꯏꯃꯥꯅ ꯆꯠꯇꯨꯅ ꯏꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯖꯔꯨꯔꯕꯅꯤ꯫ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨꯀꯣ, ꯏꯃꯥꯕꯨꯅꯦ ꯇꯥꯍꯩꯗꯕ ꯇꯥꯍꯟꯒꯅꯨ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯣ ꯇꯥꯁꯤꯟꯅꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯩ꯫ ꯊꯣꯏꯕꯤꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯏꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯃꯥ ꯑꯁꯤ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯄ ꯉꯝꯖꯔꯔꯣꯏ꯫ ꯆꯔꯥꯏꯔꯣꯝꯕ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯂꯝꯍꯦꯟꯕ ꯁꯝꯂꯥꯡ ꯈꯔꯅ ꯍꯥꯏ ꯍꯨꯝꯂꯤꯕꯗꯨ ꯇꯞꯅ ꯅꯥꯞꯄꯗ ꯊꯦꯠꯆꯤꯟꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯨꯅꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯅꯪꯕు ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯏꯈꯧ ꯄꯣꯡꯅ ꯂꯥꯎꯒꯅꯤ꯫ ꯃꯊꯥꯅꯨꯡꯗ ꯆꯪꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯤꯄꯥꯏꯕꯒꯤ ꯈꯣꯟꯊꯣꯛꯇ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯄꯣ ꯄꯥꯡ ꯁꯨꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯕꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯅꯥꯅ ꯅꯪꯕꯨ ꯑꯗꯨꯝꯅ ꯂꯥꯛꯆꯒꯗꯕ? ꯍꯥꯏꯗ ꯍꯥꯏꯁꯅꯨ, ꯌꯥꯏꯕꯤꯗꯨ ꯂꯧꯈꯤ ꯅꯃꯥꯡꯃꯛꯇꯗ꯫ ꯍꯌꯦꯡ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯅ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯅꯪ ꯑꯩꯕꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯔꯝꯃꯨ꯫ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯄꯟꯊꯨꯡ ꯌꯧꯔꯅꯤ ꯈꯟꯅ ꯊꯃꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯩ꯫ ꯉꯁꯤꯅꯤ ꯆꯔꯥꯏꯔꯣꯝꯕꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯇꯥ ꯁꯅꯥꯔꯩꯅ ꯊꯤꯟꯗꯣꯛꯏ꯫ ꯃꯇꯥ ꯑꯅꯤꯗꯨ ꯀꯥꯏꯅꯔꯝꯗꯥꯏ ꯌꯧꯔꯛꯄ ꯑꯗꯨꯅꯔ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯑꯗꯨ ꯐꯣꯡꯗꯣꯛꯅꯩ꯫ ꯑꯁ ꯏꯇꯥ, ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯃꯧꯒꯤꯁꯤꯡꯗ ꯆꯟꯈ꯭ꯔꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯇꯥ, ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯒ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯥꯎꯈꯤꯅꯨꯀꯣ꯫ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯏꯇꯥ? ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯕꯣ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯖꯔꯛꯂꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ꯫ ꯅꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯔꯨꯞ, ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ, ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯅꯇꯥ ꯑꯩꯒꯤ ꯑꯣꯏꯅ ꯁꯦꯝꯃꯛꯎꯀꯣ꯫ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯇꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕ ꯇꯥꯔꯦ꯫ ꯍꯩꯍꯩꯗꯦꯅꯤ ꯑꯉꯥꯎꯕꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯤ ꯌꯧꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯝꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯏꯒꯤ ꯁꯛꯍꯦꯟꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯣꯏꯕ ꯖꯥꯠꯂꯣ? ꯂꯥꯛꯑꯅꯤꯗ, ꯃꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯏꯇꯥ꯫ ꯍꯣꯏ ꯏꯇꯥ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯂꯥꯛꯄ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ, ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕ ꯐꯥꯎꯕꯗ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯀꯥ ꯂꯥꯡꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ꯫ ꯃꯥꯟꯖ ꯃꯍꯥꯛ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯞꯊ ꯈꯪꯖꯩ꯫ ꯀꯣꯟꯅꯊꯪꯗ ꯁꯒꯣꯜ ꯇꯣꯡꯕ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯅꯈꯣꯏꯅ ꯉꯥꯏꯔꯤꯕꯗꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯔꯥꯏꯔꯣꯝꯕ, ꯃꯍꯥꯛ ꯉꯁꯥꯏ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯅꯣꯔꯃꯥꯕꯨ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯅꯨꯡꯗ ꯈꯣꯡꯅꯤꯜꯂꯛꯇ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯁꯣꯝꯗ ꯃꯖꯥ ꯏꯕꯦꯝꯃꯒ ꯄꯨꯛꯆꯦꯜ ꯈꯪꯅꯅꯤ ꯍꯥꯏꯅ ꯆꯦꯄꯥꯎ ꯑꯃ ꯄꯤꯔꯛꯂꯦ꯫
ꯋꯥ ꯑꯁꯤꯕꯨ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯨꯗꯦꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯍꯩꯁꯤ ꯈꯛꯇ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯅ ꯀꯞꯂꯛꯂꯦ꯫ ꯃꯇꯥ ꯁꯅꯥꯔꯩꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯍꯜꯂꯝꯕ꯫ ꯀꯔꯤꯒꯤ ꯑꯄꯪꯕꯤ ꯑꯩꯕꯨ ꯃꯤꯅꯝꯂꯤꯕ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯇꯣꯛꯑꯁꯤ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯎꯕ ꯃꯤꯅ ꯎꯔꯒ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯅꯤ꯫ ꯑꯩꯒꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯃꯥꯏꯁꯦ ꯎꯠꯇꯨꯅ ꯂꯩꯔꯨꯅꯤ? ꯏꯆꯦꯜꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏꯁꯦ ꯂꯧꯖꯈ꯭ꯔꯒꯦ ꯑꯩꯍꯥꯛ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ, ꯏꯃꯥꯒꯤꯁꯨ ꯈꯜꯂꯣ꯫ ꯅꯪꯅ ꯑꯗꯨꯝꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯏꯇꯥꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯀꯞꯀꯅꯨ꯫ ꯃꯈꯨꯠꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯄꯥꯞꯇꯤ ꯄꯨꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯑꯣꯏꯁꯅꯨ꯫ ꯃꯥꯒꯤ ꯑꯋꯥꯕ ꯎꯔꯒ ꯑꯩꯍꯥꯛꯅ ꯅꯣꯛꯀꯅꯤ꯫ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯃꯥꯡꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯑꯁꯤꯁꯨ ꯃꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯋꯥꯔꯧꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅꯗꯤ ꯂꯣꯠꯁꯤꯟꯕ ꯌꯥꯗ ꯑꯗꯨꯝ ꯃꯀꯥ ꯐꯣꯡꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯂꯩꯀꯥꯏꯗꯨꯗ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯃ ꯑꯣꯏꯅ ꯈꯥꯡꯂꯤ꯫ ꯃꯆꯥꯇꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯕꯗꯤ ꯈꯟꯗꯨꯅ ꯈꯥꯡꯂꯤ ꯊꯣꯏꯕꯤ꯫ ꯆꯥꯎꯕꯤꯅ ꯍꯩꯃꯥ, ꯅꯪꯕꯨ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯍꯣꯜꯂꯕ꯭ꯔꯣ? ꯀꯗꯥꯏ ꯏꯃꯥ ꯇꯧꯒꯦ꯫ ꯈꯔ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯅꯍꯥꯛꯁꯦ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯁꯣꯏ ꯉꯥꯝ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ꯫ ꯏꯃꯥꯅ ꯉꯝꯗ ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯩꯅ ꯇꯧꯕꯅꯤ꯫ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯝꯕ ꯅꯠꯇꯦ꯫ ꯐꯔꯦ ꯄꯣꯊꯥꯖꯔꯣ꯫ ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯒꯦ꯫ ꯍꯪꯒꯥꯝ ꯈꯔꯁꯦ ꯅꯅꯦ ꯕꯤꯁꯛꯇ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯆꯥꯎꯕꯤꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯤꯔꯨꯞ ꯉꯥꯡꯅꯩ꯫ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗꯕꯁꯤꯡꯅ ꯃꯥꯒꯤ ꯑꯊꯤꯕ ꯋꯥ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯅꯩ꯫ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯑ ꯃꯥꯜꯂꯤ, ꯃꯄꯥꯟ ꯏꯄꯥꯡ ꯑꯝꯇ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏꯁꯤꯡꯁꯤꯕꯨ ꯀꯥꯏꯗ ꯄꯥꯟꯕꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯈꯟꯕꯤꯒꯕꯅꯣꯗ? ꯃꯃꯥ ꯑꯣꯛꯇꯕꯤꯅ ꯌꯣꯛꯄ ꯃꯆꯥꯅꯕꯨ ꯅꯈꯣꯏꯕꯨ ꯋꯥꯔꯤꯒ ꯑꯝꯇ ꯇꯥꯍꯧꯗꯕ꯭ꯔꯣ? ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯏꯆꯦ ꯆꯥꯎꯕꯤꯁꯤꯁꯨ ꯅꯍꯥꯟꯋꯥꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕ ꯃꯥꯜꯂꯤ꯫ ꯀꯩꯊꯦꯜꯗ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯅꯕꯅꯤ꯫ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅꯅꯦ ꯈꯦꯠꯄ ꯃꯥꯜꯂꯤ꯫ ꯇꯧꯅꯤ, ꯃꯣꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ? ꯃꯥ ꯂꯧꯗꯅ ꯃꯆꯥ ꯅꯨꯄꯤ ꯑꯁꯤꯁꯨꯅꯦ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯃꯤꯔꯣꯜꯂꯤꯕꯗꯨꯅꯤ꯫ ꯍꯩ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯆꯥꯎꯕꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯔ ꯃꯆꯤꯟ ꯌꯥꯎꯕꯤ ꯅꯨꯄꯤ ꯅꯍꯥ ꯑꯃꯅ ꯀꯧꯔꯛꯏ꯫ ꯏꯆꯦ ꯆꯥꯎꯕꯤ, ꯍꯪꯒꯥꯝ ꯄꯤꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯍꯪꯒꯥꯝꯁꯦ ꯈꯔ ꯌꯣꯟꯊꯣꯛꯄꯤꯌꯣ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤꯗꯨꯅ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯤꯕꯣ? ꯐꯅꯗꯤ ꯀꯨꯏꯔꯗꯥꯏꯅꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯛꯄꯗꯨꯕꯣ? ꯆꯥꯎꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯀꯨꯏꯔꯛꯇ꯭ꯔꯦ ꯏꯕꯦꯝꯃ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦ ꯋꯥꯅꯤ꯫ ꯏꯆꯦꯕꯨ ꯀꯩꯝꯇ ꯋꯥꯔꯛꯍꯧꯗ꯭ꯔꯕꯣ? ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔꯦꯗ ꯅꯣꯏ ꯎꯕꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯥꯎꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯆꯥꯎꯕꯤ, ꯅꯪꯕꯨ ꯍꯪꯒꯥꯝ ꯄꯤꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯆꯦ ꯕꯤꯁꯛ꯫ ꯀꯩꯗꯧꯔꯦꯅꯦꯍꯦ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯕꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤꯗ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ꯫ ꯁꯦ, ꯍꯪꯒꯥꯝꯁꯦ ꯁꯤꯗ ꯊꯝꯃꯒꯦ꯫ ꯕꯤꯁꯛ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯆꯥꯎꯕꯤꯗ ꯄꯤꯔꯛꯏ꯫ ꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯁꯨꯅ ꯇꯤꯟꯕꯅꯤꯗꯣ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯦꯝ ꯈꯔ ꯇꯥꯔꯒꯅꯦ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨꯁꯨꯅꯦ ꯁꯣꯟꯊꯅꯕ ꯃꯔꯝ ꯑꯣꯏꯍꯟꯒꯅꯨ꯫ ꯁꯦ, ꯁꯦꯟꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯀꯔꯤꯅꯣ ꯊꯣꯏꯕꯤꯅ ꯆꯥꯅꯤꯡꯕꯗꯣ ꯍꯪꯂꯒ ꯄꯤꯖꯧ꯫ ꯃꯣꯏꯗꯤꯅꯦ ꯌꯥꯝꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯕꯤꯁꯛ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯗꯨꯗꯤ ꯐꯥꯏꯕꯣꯛ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯃꯥ ꯂꯧꯗꯅ ꯃꯁꯛꯀꯥꯗꯤ ꯐꯖꯗꯣꯏ ꯄꯣꯠꯅꯤꯗ꯫ ꯆꯥꯎꯕꯤ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯂꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯏꯁꯣꯔꯅ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯔꯤꯝꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯦ ꯍꯥꯏꯗꯅ ꯆꯥꯛꯀꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯃꯠꯇ ꯆꯥꯗꯦ꯫ ꯃꯥ ꯉꯥꯡꯅꯕꯗ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯕꯤꯁꯛ
ꯃꯈꯣꯜ ꯈꯔ ꯄꯤꯛꯊꯔꯛꯂꯒ ꯆꯤꯔꯣꯜꯒꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯆꯥꯎꯕꯤ, ꯅꯪꯕꯨ ꯇꯥꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯕꯒꯤ ꯃꯃꯤ ꯎꯗꯦ ꯍꯥꯏꯅꯩ꯫ ꯃꯥꯏꯕꯤꯅ ꯌꯦꯡꯕꯗꯁꯨ ꯃꯍꯥꯔꯥꯅꯤꯗꯣ ꯃꯆꯥ ꯄꯣꯛꯎ ꯍꯥꯏꯅ ꯇꯝꯗꯦ ꯍꯥꯏꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯗꯦꯅꯅꯦ ꯑꯇꯣꯞꯄ ꯃꯍꯥꯔꯥꯅꯤ ꯑꯃꯃꯨꯛ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤ ꯍꯥꯏꯅ ꯇꯥꯏ꯫ ꯀꯔꯃ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯇꯧꯖꯔꯨꯕꯗꯨꯅ ꯐꯪꯖꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯣꯏꯗ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯗꯣ? ꯑꯗꯨꯅꯤ ꯆꯥꯎꯕꯤ, ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯁꯣꯛꯂꯛꯀꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯍꯤ 3 ꯍꯥꯏꯔꯛꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡꯅꯤ꯫ ꯆꯠꯄ ꯍꯩꯒꯠꯂꯛꯄ, ꯋꯥ ꯁꯦꯡꯅ ꯁꯦꯡꯅ ꯉꯥꯡꯕ ꯍꯩꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯤꯌꯥꯝ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯅꯩ꯫ ꯊꯣꯏꯕꯤꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯆꯩꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯇꯨ ꯗꯗꯥꯅ ꯑꯩꯒꯤ ꯂꯥꯏꯐꯗꯤꯕꯤ ꯂꯧꯈ꯭ꯔꯦ, ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯗꯗꯥꯁꯦ ꯐꯨ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯁꯂꯥꯏ, ꯅꯪꯅ ꯅꯆꯟꯒꯤ ꯂꯥꯏꯐꯗꯤꯕꯤ ꯂꯧꯁꯤꯟꯕꯤꯔꯤꯗꯨꯕꯣ? ꯁꯂꯥꯏ ꯂꯥꯏꯙꯤꯗꯨ ꯀꯣꯟꯗꯨꯅ ꯑꯄꯤꯛꯄ ꯃꯆꯤꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯏꯆꯟꯗꯤ ꯑꯩꯅꯅꯦ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯌꯥꯗꯦ꯫ ꯃꯥꯒꯤ ꯂꯥꯏꯙꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯅ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯔꯒ ꯇꯥꯁꯤꯟꯅꯗꯦ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯥꯡꯂꯦꯟꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯥꯏꯙꯤ ꯁꯥꯟꯅꯖꯕꯅꯤ꯫ ꯅꯪꯗꯤ ꯈꯣꯡꯖꯣꯡꯕꯤꯗꯣ ꯅꯃꯥꯟꯅꯕꯒ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ? ꯑꯩꯒ ꯅꯠꯇꯗꯤ ꯌꯥꯗꯕ꯭ꯔꯣ? ꯃꯣꯏꯗꯤ ꯃꯤꯅꯝ ꯆꯥꯏ, ꯃꯣꯏꯒ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒ ꯑꯣꯏꯅ ꯁꯥꯟꯅꯁꯤ, ꯅꯪꯗꯤ ꯃꯤꯅꯝꯁꯨ ꯆꯥꯗꯦ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯂꯥꯏꯙꯤ ꯁꯥꯟꯅꯅꯤ꯫ ꯏꯃꯥ, ꯗꯗꯥꯗꯒꯤ ꯂꯥꯏꯙꯤꯁꯦ ꯂꯧꯔꯛꯑꯣꯕ꯫ ꯑꯩꯗꯤ ꯂꯥꯏꯙꯤ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯏꯃꯥ, ꯁꯤ ꯂꯧꯔꯛꯑꯣꯕ꯫ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯗꯗꯥꯁꯤ ꯃꯊꯟꯇ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯂꯥꯏꯙꯤ ꯁꯥꯟꯅꯕꯗꯣ ꯋꯥꯗ꯭ꯔꯤꯕꯔꯣ? ꯆꯠꯂꯣ, ꯗꯗꯥꯒ ꯉꯥꯏꯍꯥꯛꯅꯦ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯃꯤꯟꯅꯔꯨꯔꯣ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯕꯨꯕꯣꯛꯅ ꯍꯣꯔꯦꯟꯅꯦ ꯉꯥꯃꯣꯛ ꯂꯩꯔꯛꯑꯒ ꯄꯤꯖꯗꯣꯏꯅꯤ꯫ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯒ ꯃꯌꯥꯝꯕꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯀꯨꯏꯅꯗꯤ ꯁꯥꯟꯅꯔꯣꯏꯀꯣ? ꯑꯗꯨꯒ ꯗꯗꯥ, ꯅꯪ ꯃꯤꯅꯝ ꯆꯥꯔꯛꯀꯅꯨ꯫ ꯑꯩꯗꯤꯅꯦ ꯃꯤꯅꯝ ꯆꯥꯔꯛꯑꯗꯤ ꯍꯦꯛꯇ ꯇꯣꯛꯈꯤꯅꯤ꯫ ꯆꯥꯕꯤꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯂꯥꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯗꯨ ꯃꯃꯥꯗ ꯄꯤꯁꯤꯜꯂꯝꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯍꯥꯔꯥꯅꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯔꯨꯝꯂꯨꯏ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ꯫ ꯎꯄꯥꯏ ꯑꯃ ꯂꯩꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯁꯨꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯔꯣꯜ ꯑꯗꯨꯗꯤ ꯃꯨꯠꯍꯟꯅꯤꯡꯗꯕꯅꯤꯅ ꯃꯖꯥꯏꯕꯨꯡꯉꯣ ꯆꯔꯥꯏꯔꯣꯝꯕꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯍꯟꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕꯗ ꯃꯍꯥꯛ ꯀꯔꯤꯃꯇ ꯅꯤꯡꯁꯤꯡꯍꯟꯕꯤꯒꯅꯨ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ, ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯁꯨꯗꯦꯗ ꯈꯨꯠꯁꯤꯟꯅꯔꯛꯏ꯫ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯅ ꯆꯥꯒꯗꯕ ꯏꯟꯁꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯕꯤ꯫ ꯃꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯁꯥꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯁꯨꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯄꯥꯅꯕꯤ ꯃꯅꯥꯏ ꯑꯃꯗ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯆꯥꯒꯗꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦꯗꯣ꯫ ꯃꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯁꯨꯗꯦꯅ, ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯏꯃꯥꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯅꯣꯔꯃꯥꯕꯨ ꯎꯅꯕ ꯆꯠꯂꯣ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯃꯥꯒꯤ ꯌꯥꯊꯪ ꯏꯟꯅ ꯅꯆꯥ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯒꯦ꯫ ꯇꯥꯔꯕ꯭ꯔꯥ? ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯊꯧꯔꯥꯡ ꯇꯧ꯫ ꯔꯥꯖꯀꯨꯃꯥꯔ ꯆꯔꯥꯏꯔꯣꯝꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯅꯣꯔꯃꯥꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯎ꯫ ꯅꯈꯣꯏ ꯇꯥꯔꯕ꯭ꯔꯥ? ꯌꯥꯊꯪ ꯐꯪꯈꯤꯕꯒ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯇꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯕꯨ ꯄꯥꯈꯪ ꯃꯍꯥꯛꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛ꯫ ꯃꯍꯩ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯇꯤ꯫ ꯆꯔꯥꯏꯔꯣꯝꯕꯒ ꯅꯛꯁꯤꯟꯅꯅ ꯄꯨꯟꯕ ꯃꯅꯥꯏ ꯑꯃꯅ ꯇꯝꯕꯗꯒꯤ ꯇꯥꯔꯦ ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯤ ꯊꯣꯏꯕꯤꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯋꯥꯁꯤ꯫ ꯃꯗꯨ ꯈꯪꯂꯕꯗ ꯁꯨꯗꯦꯅ ꯃꯅꯥꯏ ꯑꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯛꯂꯕꯗ ꯋꯥꯈꯜ ꯂꯥꯛꯂꯦ, ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯆꯔꯥꯏꯔꯣꯝꯕ ꯅꯤꯡꯉꯝꯗꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯩꯍꯥꯛꯇꯤ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯃꯍꯥꯛꯅ ꯋꯥꯔꯝꯒꯗꯕ, ꯊꯦꯡꯅꯔꯝꯒꯗꯕ ꯆꯩꯅꯥ ꯑꯃ꯫ ꯏꯃꯥ,
ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏꯗ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯀꯔꯤꯃꯇ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦꯗ꯫ ꯅꯤꯡꯉꯝꯗ ꯀꯞꯄꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯨꯗꯦꯅ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯆꯠꯂꯣ, ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯨꯆꯣ꯫ ꯁꯣꯏꯗꯅ ꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯠꯂꯣ ꯏꯃꯥꯒꯤ ꯁꯅꯥ, ꯆꯠꯂꯣ꯫ ꯃꯄꯤ ꯄꯨꯝꯕ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯈꯛꯅ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯆꯔꯥꯏꯔꯣꯝꯕꯅ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯡꯂꯦꯟꯅ "ꯀꯅꯥꯅꯣ? ꯕꯨꯕꯣꯛ ꯎꯅꯕ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯤ ꯀꯩꯊꯦꯜ ꯆꯠꯈꯤꯌꯦ." ꯆꯔꯥꯏꯔꯣꯝꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯥꯟꯊꯕꯤ꯫ "ꯃꯃꯥꯗꯤ ꯂꯩꯈꯤꯕ꯭ꯔꯣ?" ꯃꯃꯥꯗꯤ ꯂꯩ꯫ ꯗꯗꯥꯒ ꯏꯕꯥꯅꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯂꯨꯝꯃꯤꯌꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯗꯤ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯁꯦꯠꯂꯤ, ꯅꯤꯡꯊꯧꯕꯨ ꯃꯥꯜꯂꯤ꯫ ꯅꯪ ꯅꯤꯡꯊꯧꯔꯣ?" "ꯃꯥꯅꯤ, ꯑꯩ ꯅꯤꯡꯊꯧ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯄꯥꯅꯤ." ꯁꯂꯥꯏꯅ "ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯏꯃꯥꯅ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯍꯥꯏꯖꯜꯂꯒ ꯏꯆꯟ ꯏꯕꯥꯅꯤ ꯐꯥꯒꯤ ꯇꯧꯔꯤꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯥꯡꯒꯣꯜ ꯊꯛꯇ ꯀꯥꯈꯠꯂꯤ꯫ "ꯏꯃꯥ, ꯏꯃꯥ, ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯑꯦ! ꯏꯆꯟꯒ ꯏꯕꯥꯅꯤ ꯐꯥꯈꯤꯗꯣꯔꯦ!" ꯃꯈꯨꯠꯇ ꯐꯗꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯊꯣꯏꯕꯤ꯫ "ꯀꯔꯤꯑꯕ? ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯑꯦ ꯍꯥꯏꯕ? ꯀꯗꯥꯏꯅꯣ? ꯏꯃꯥ ꯐꯨꯒꯦ ꯀꯗꯥꯏ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯆꯔꯥꯏꯔꯣꯝꯕꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯉꯥꯡꯂꯝꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯆꯔꯥꯏꯔꯣꯝꯕꯅ "ꯑꯩꯅꯦ ꯆꯨꯔꯥꯟ ꯊꯥꯕ꯫ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯐꯨꯍꯜꯂꯣ꯫ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯩꯗꯤ." "ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯤꯡꯊꯧ?" "ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦ꯫ ꯊꯣꯏꯕꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩꯗ ꯑꯩ ꯊꯨꯔꯨꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯑꯔꯪ ꯑꯔꯥꯛ ꯂꯩꯇꯦꯡꯇꯅ ꯊꯜꯂꯕ ꯃꯐꯝ ꯑꯗꯨ ꯈꯛꯇ ꯑꯩ ꯀꯜꯂꯛꯆꯗꯦ꯫ ꯁꯦꯒꯥꯏꯕ ꯏꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯖꯒꯦ꯫ ꯑꯩꯕꯨ ꯅꯆꯤꯟ ꯄꯦꯟꯅ ꯆꯩ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯈꯤꯕ꯫ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯗ ꯇꯥꯏꯕꯪ ꯐꯥꯎꯔꯕꯗꯤ ꯈꯟꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯕ ꯈꯥꯡꯂꯒ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗꯤ ꯑꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤꯁꯤꯡꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯣ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯈꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯕꯨꯁꯨ ꯃꯄꯣꯛ ꯑꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯂꯦꯡꯕꯤꯔꯣ." ꯃꯗꯨꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯈꯥ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯆꯔꯥꯏꯔꯣꯝꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯁꯨꯂꯣꯟꯅꯗꯨꯅ ꯀꯞꯄꯤ꯫ ꯂꯥꯡꯂꯦꯟꯅ "ꯏꯃꯥ, ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯂꯣ? ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯄꯄꯥ ꯍꯥꯏꯕꯗꯣ ꯑꯗꯨꯔꯣ ꯏꯃꯥ? ꯏꯃꯥ, ꯄꯥꯕꯨꯡꯅ ꯀꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯄꯥꯕꯨꯡꯁꯦ ꯊꯦꯝꯃꯨ꯫ ꯀꯩꯒꯤꯅꯣꯕ ꯄꯥꯕꯨꯡꯅ ꯀꯞꯄꯤꯁꯤꯕꯨ?" "ꯂꯥꯡꯂꯦꯟ, ꯃꯍꯥꯛꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯠꯇꯦ, ꯆꯨꯔꯥꯟ ꯊꯥꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡꯒꯤ ꯄꯨꯔꯣꯟ ꯑꯗꯨ ꯊꯥꯈꯤ꯫ ꯎꯄꯥꯏ ꯂꯩꯇ ꯆꯔꯥꯏꯔꯣꯝꯕ ꯃꯥꯅ ꯇꯧꯖꯈꯤꯕ ꯃꯥꯅ ꯐꯪꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯌꯦꯅꯈꯥꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯎꯍꯧꯔꯦꯗꯣ꯫ ꯆꯤꯕꯣꯟ ꯑꯃꯨꯛ ꯉꯥꯡꯅꯔꯛꯂꯤ꯫ "ꯑꯣ, ꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯝꯕꯗꯣ ꯊꯣꯏꯕꯤꯗ ꯈꯨꯔꯨꯝꯂꯒ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯖꯔ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯋꯥꯗꯣ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ." "ꯍꯩꯃꯥ, ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯅꯣ ꯑꯗꯨꯕꯣ?" "ꯍꯣ, ꯅꯍꯥꯟꯗꯣ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤ ꯌꯥꯏꯉꯪꯂꯥ ꯍꯦꯛꯂꯤꯉꯩꯗ ꯎꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯄꯥꯞꯇꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯍꯣꯏꯅꯦ, ꯃꯍꯥꯔꯥꯅꯤꯗꯤ 10ꯕꯨ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯐꯠꯇꯕꯁꯤꯗꯤꯅꯦ ꯊꯨꯅ ꯄꯥꯜꯂꯤ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯗꯦꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯂꯩꯕꯥꯛꯁꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃꯒꯤ ꯊꯋꯥꯏꯕꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯁꯨ ꯁꯨꯗꯦꯅꯅꯦ ꯍꯥꯏꯅꯩꯌꯦ, ꯆꯨꯝꯖꯥꯠꯂꯣ?" "ꯑꯣ, ꯆꯨꯝꯃꯦ ꯆꯨꯝꯃꯦ." ꯆꯔꯥꯏꯔꯣꯝꯕꯅ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯕꯨ
ꯊꯑꯣꯏꯕꯤꯗꯕ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯝꯕꯁꯨ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯪꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯔꯒꯁꯨ ꯃꯍꯥꯛ ꯋꯥ ꯇꯥꯅꯕ ꯌꯥꯎꯗꯦ, ꯁꯦꯅꯥꯄꯇꯤꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯩ꯫ ꯃꯇꯝ ꯑꯃꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯃꯥꯅ ꯄꯥꯝꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈꯤꯕꯅ ꯁꯨꯗꯦ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯧꯗꯣꯛ ꯑꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯖꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯅꯥꯏ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯂꯧꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯍꯜꯂꯨꯕꯗ ꯑꯐꯕ ꯄꯥꯎ ꯉꯥꯛꯇꯃꯛ ꯇꯥꯕ ꯐꯪꯏ꯫ ꯁꯦꯅꯥꯄꯇꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯑꯅꯨ, ꯁꯒꯣꯜ ꯄꯥꯎꯆꯦꯟꯈꯣ ꯍꯥꯏꯈꯣ꯫ ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯌꯦꯡꯉꯨ ꯁꯦꯅꯥꯄꯇꯤ, ꯑꯩꯒꯤ ꯁꯨꯔꯣꯜ ꯑꯃ ꯂꯩꯍꯧꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯊꯝꯖꯤꯟꯕꯤꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯄꯣꯠ ꯀꯥꯍꯟꯗꯨꯅ ꯀꯔꯤꯗ ꯀꯥꯟꯅꯒꯅꯤ? ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯆꯠꯂꯨ ꯁꯦꯅꯥꯄꯇꯤ, ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯃꯀꯣꯛ ꯑꯃꯨꯛꯇꯪ ꯅꯣꯜꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨ ꯆꯔꯥꯏꯔꯣꯝꯕꯅ꯫ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯃꯛ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯂꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯕꯗꯤ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯍꯟꯊꯔꯛꯂꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯁꯛ ꯊꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯑꯅꯤ꯫ ꯑꯇꯩ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯂꯣꯜꯂꯕꯁꯨ ꯑꯩꯗꯤ ꯂꯣꯜꯂꯣꯏ꯫ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ, ꯅꯪ ꯈꯛꯇꯒꯤ꯫ ꯋꯥꯍꯩ ꯑꯁꯤ ꯉꯁꯤꯁꯨ ꯅꯥꯀꯣꯡ ꯑꯗꯨꯗ ꯁꯦꯡꯅ ꯁꯦꯡꯅ ꯇꯥꯔꯤ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯃ ꯐꯪꯕ ꯑꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜ꯫ ꯑꯩꯅ ꯄꯨꯟꯁꯤ ꯑꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯒꯅꯤ꯫ ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯂꯝꯒꯅꯤ꯫ ꯃꯄꯤ ꯇꯥꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯆꯔꯥꯏꯔꯣꯝꯕ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯣ ꯃꯅꯥꯏꯗ ꯄꯤꯁꯤꯟꯗꯨꯅ ꯆꯥꯅꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯊꯣꯏꯕꯤꯒꯤ ꯃꯆꯦ ꯊꯣꯛꯄ ꯑꯃꯅ ꯇꯝꯗꯨꯅ ꯊꯣꯏꯕꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯊꯣꯏꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯍꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯁꯦꯠꯄꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯤꯁꯦ? ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥ? ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ꯫ ꯑꯌꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ? ꯌꯦ, ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯥꯡꯂꯦꯟ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯇꯥꯎ ꯁꯂꯥꯏ, ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ꯫ ꯆꯦꯜꯂꯝꯕ ꯂꯥꯡꯂꯦꯟ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯂꯥꯏꯁꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯒꯗꯕꯒꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯍꯥꯟ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯅꯣꯏꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯦ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯅꯍꯥꯟ ꯏꯃꯥꯅ ꯆꯨꯔꯥꯟ ꯊꯥꯕꯅꯤ ꯍꯥꯏꯗꯨꯗꯤ? ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯄꯥꯕꯨꯡꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯅꯅꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯒꯤ ꯁꯂꯥꯏ꯫ ꯑꯉꯥꯡ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡꯅ ꯅꯪ ꯂꯥꯛꯇ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯪꯉꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯕ? ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯤꯅꯦ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯨ꯫ ꯅꯕꯥꯅꯤꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯆꯠꯄ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯃꯥꯕꯣꯛ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯑꯗꯣ ꯃꯥꯕꯣꯛ, ꯑꯩꯈꯣꯏ ꯀꯩꯗ ꯆꯠꯇꯣꯏꯅꯣ? ꯈꯣꯡꯅ ꯆꯠꯇꯣꯏꯔꯣ? ꯈꯣꯡꯅ ꯆꯠꯇꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯁꯥꯇꯤꯟ ꯂꯧꯊꯣꯛꯎꯒꯦ꯫ ꯗꯗꯥ, ꯁꯥꯇꯤꯟ ꯂꯧꯊꯣꯛꯎꯁꯦ꯫ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯏꯕꯤ, ꯅꯪꯁꯨ ꯌꯥꯎꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧ꯫ ꯑꯃꯥꯏꯕꯤꯅ ꯅꯨꯃꯤꯠ ꯊꯥꯕꯗ ꯉꯁꯤ ꯍꯌꯦꯡꯁꯤꯗꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯃꯄꯤ ꯈꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯆꯠꯇꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯅ ꯆꯠꯂꯒ ꯃꯥꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯃꯥꯒꯤ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯣ ꯏꯃꯤꯠꯁꯤꯅ ꯎꯕ ꯉꯝꯂꯣꯏ ꯏꯆꯦ꯫ ꯊꯣꯏꯕꯤ, ꯍꯧꯈ꯭ꯔꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯕ꯫
ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯑꯋꯥꯕꯗꯤ ꯃꯇꯝ ꯑꯃꯗ ꯂꯣꯏꯈ꯭ꯔꯦ꯫ ꯅꯧꯍꯧꯅꯅ ꯑꯩꯕꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯍꯟꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯏꯆꯦ, ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯐꯖꯅ ꯄꯨꯕꯤꯌꯨ꯫ ꯑꯩꯗꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯖꯍꯧꯔꯒꯦ꯫ ꯏꯆꯥ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯕꯁꯨ ꯏꯆꯦꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯃꯥꯕꯣ, ꯆꯠꯂꯁꯤ, ꯊꯦꯡꯉꯤ꯫ ꯍꯣꯏ, ꯆꯠꯂꯁꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯍꯦꯛ ꯍꯜꯂꯛꯄꯒꯅꯦ ꯅꯪꯒꯤꯗ ꯆꯪꯉꯛꯀꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯕꯨ ꯑꯔꯣꯏꯕ ꯎꯖꯕꯒꯨꯝꯅ ꯊꯣꯏꯕꯤ ꯀꯞꯅ ꯌꯦꯡꯉꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯗꯗꯥ, ꯅꯪ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯎꯕꯗ ꯀꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯀꯤꯗꯣꯏꯕ? ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯨꯔꯥꯟ ꯊꯥꯕꯅꯤ ꯍꯥꯏꯕꯒꯤ꯫ ꯀꯤꯕꯤꯔꯣꯏꯗ, ꯑꯩꯗꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯆꯟ, ꯅꯪꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯑꯩꯁꯨ ꯅꯨꯡꯁꯤ, ꯃꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯗꯤ ꯗꯗꯥꯗꯒꯤ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯦꯜꯂꯤ꯫ ꯑꯩꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯅ꯫ ꯑꯗꯣ ꯗꯗꯥ, ꯏꯕꯥꯅꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯅꯪꯕꯨ ꯂꯩꯅꯤꯡꯕ꯭ꯔꯅꯦ? ꯂꯩꯅꯤꯡꯉꯦ꯫ ꯅꯍꯥꯃꯈꯩ ꯄꯥꯕꯨꯡꯒꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯃꯃꯥꯒ ꯂꯩꯅꯤꯡꯉꯤ꯫ ꯑꯗꯨꯗꯤ ꯗꯗꯥ, ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯍꯜꯂꯁꯤ꯫ ꯂꯩꯍꯟꯁꯤ꯫ ꯑꯗꯨꯗꯤ ꯃꯃꯥ ꯂꯧꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯗꯗꯥ, ꯃꯥꯕꯣ, ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯀꯧꯔꯨꯒꯦ꯫ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯥꯗ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯍꯣꯔꯦꯟ ꯀꯣꯅꯨꯡꯒꯤ ꯃꯤ ꯊꯥꯗꯨꯅ ꯃꯃꯥꯕꯨ ꯂꯧꯕ ꯂꯥꯛꯍꯜꯂꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨم ꯆꯠꯂꯁꯤꯀꯣ꯫ ꯍꯣꯏ ꯃꯥꯕꯣꯛ꯫ ꯍꯔꯥꯎ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤ ꯑꯉꯥꯡ ꯑꯅꯤꯗꯨ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯏ꯫ ꯆꯔꯥꯏꯔꯣꯝꯕ ꯃꯆꯥ ꯑꯅꯤꯕꯨ ꯉꯁꯤ ꯎꯖꯕ ꯐꯪꯕ ꯑꯁꯤꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯊꯣꯏꯕꯤ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯎꯔꯛꯂꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯅꯪ ꯅꯥꯔꯕꯣ? ꯑꯩꯕꯨ ꯅꯣꯏꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯏꯃꯥꯅ ꯍꯥꯏꯔꯤꯅꯦ꯫ ꯄꯥꯕꯨꯡ, ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯅꯦ ꯏꯃꯥꯅꯅꯦ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗꯣ, ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯀꯞꯆꯥꯅꯤ, ꯏꯆꯟ ꯏꯕꯥꯅꯤ ꯄꯣꯜꯂꯒ꯫ ꯑꯀꯥꯏꯕ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯀꯥꯏꯍꯟꯕꯒꯨꯝ ꯊꯣꯛꯍꯜꯂꯤ꯫ ꯃꯆꯥ ꯑꯅꯤꯗ ꯉꯝꯗ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞ꯫ ꯀꯔꯤ? ꯑꯗꯨꯒ ꯃꯃꯥ ꯌꯥꯎꯔꯛꯇ꯭ꯔꯤꯗꯤ? ꯃꯃꯥꯗꯣ ꯄꯥꯕꯨꯡ ꯎꯅꯤꯡꯗꯦ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯗꯦ꯫ ꯏꯃꯥꯗꯤ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏꯌꯦ, ꯕꯨꯕꯣꯛꯇꯣ ꯆꯥꯛ ꯅꯨꯡ ꯄꯤꯖꯔꯝꯃꯒ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯁꯤꯗꯁꯨ ꯏꯃꯥꯁꯨ ꯀꯧꯔꯒ ꯕꯨꯕꯣꯛꯁꯨ ꯀꯧꯔꯒ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯆꯔꯥꯏꯔꯣꯝꯕꯅ ꯌꯥꯗꯦ꯫ ꯀꯔꯤꯒꯤ? ꯄꯥꯕꯨꯡꯗꯤ ꯚꯥꯞ ꯆꯦꯟꯕ ꯃꯤꯅꯤ, ꯑꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯕ ꯌꯥꯗꯦ꯫ ꯍꯌꯦꯡꯋꯥꯏ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗ ꯃꯃꯥꯗꯣ ꯁꯤꯗ ꯀꯧꯔꯒ ꯅꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ꯫ ꯃꯃꯥꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯇꯧꯅ ꯃꯕꯨꯛ ꯐꯠꯇꯕꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯕꯗꯤ ꯁꯣꯏꯗꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯀꯅꯤ꯫ ꯑꯗꯨꯒ ꯏꯄꯥꯒꯤ ꯁꯅꯥꯍꯜ, ꯁꯂꯥꯏ, ꯅꯪꯁꯨ ꯏꯄꯥꯒꯨꯝꯅ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯨꯀꯣ꯫ ꯀꯩꯒꯤ? ꯑꯩꯗꯤ ꯄꯥꯕꯨꯡꯗꯧꯅ ꯇꯧꯅꯤ꯫ ꯌꯥꯗꯦ꯫ ꯅꯪꯅ ꯄꯥꯕꯨꯡꯒꯨꯝꯅ ꯇꯧꯔꯕꯗꯤ ꯅꯃꯥꯅ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯅꯃꯥꯅ ꯁꯥꯎꯅꯅꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯑꯗꯨꯒ ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕꯤ ꯂꯥꯡꯂꯦꯟ, ꯅꯪꯁꯨ ꯅꯃꯥꯅ ꯄꯥꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯒꯅꯤ꯫ ꯅꯃꯥꯁꯤ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯛꯎꯀꯣ꯫ ꯋꯥꯅ ꯍꯣꯜꯂꯝꯕ ꯁꯣꯔꯅ ꯂꯦꯞꯅꯤꯡꯂꯛꯂꯦ ꯍꯥꯏꯔꯕꯗ ꯆꯔꯥꯏꯔꯣꯝꯕ ꯍꯤꯛ ꯂꯥꯎꯅ ꯁꯣꯔ ꯑꯗꯨ ꯊꯤꯡꯀꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯎꯔꯛꯂꯦ ꯊꯣꯏꯕꯤꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄ ꯁꯛꯇꯝ ꯑꯗꯨ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯍꯤꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯍꯟꯗ꯭ꯔꯕꯁꯨ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯎꯔꯨꯏ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ꯫ ꯃꯄꯤ ꯇꯥꯅ ꯃꯆꯥ ꯑꯅꯤꯕꯨꯁꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯃꯁꯥꯃꯛꯅ ꯑꯏꯕ ꯆꯦ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯛꯎ ꯍꯥꯏꯅ ꯆꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯣꯏꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯔꯥꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯁꯨꯗꯦ ꯃꯆꯥ ꯂꯩꯈꯤꯗꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯈꯤ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ, ꯃꯗꯨꯒꯤ ꯀꯔꯃꯅ ꯃꯍꯥꯛꯅ ꯐꯪꯗꯨꯅ ꯃꯍꯥꯛ ꯋꯥꯅ ꯆꯥꯛꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯈꯤ꯫